Mitop Khandoktringei Nrc Chatnadringei Census Amadi Delimitation Tounaba Hotnaraklibasi Khudakta LEPTRAGADI CHOUKRI KHAK MIHOURIBA LUCHINGBASIng MIYAMGI AKANBA EHOU THENGNANABA SEM SABIRO HAINA All MANIPUR Students Union AMSU gi MAIKEIDAGI CHEKSIN WAROL THAMLAKLI AMSU na lepalaitana realized to save the indigenous peoples of Manipur haiba hiramda Chatnadringei nifu taragrak suba mikap thokpa thabum thoronggi academic campaign gi sarukam oina ngasi suyumnam huidrom higher secondary school amadi uchiwa high school mahiloishing anida chathakibada lengakta mitop khandoknaba akanba wafom taksiladuna AMSU gi president Lukra Malangbana wafom kaya thamlakli campaign adu da AMSU gi president Lukra Malangbana hai India da Manipur asi tin khraba matung dagi ikhang khangaudana ngasi fawada mitop miyancha kaya Manipur da changsilakduna leiriba yellow furuk ki masing amadi majority ni hariba mitei furuk asidagi helakpagi tangkak ama laklabani kiningai oraba tanfam asida laingak chukli pairiba sing asina lamdam asigi khanba tawdana Delhi dagi hairakpa khudak ngakpigani khaktamak tawduna leiragadi miyam amasung laingak loisinga lainariba mari asida akaiba lakani Mitop Khandoktringei haiba asida karigumba amata yeningai leite masigi thabagasi tasengna hairabadi lengakna hana masana khangna tawfam thokpani adubu khangna miyamna akanba EHOU changsilakpa ngaiduna leiribasidi laibak thibani AMSU na lisang sitna matam kuinagi mamangdagi hauna mitopki makhutagi Manipur asik kananaba hotnaduna lakli ngasi su hanba leitana leibak asigi damakta lepli masida leipakna thawoidana ngakpigani lengakna thawoidana ngasi faw Leiri masina miyamgi aningba apambadu na thaiduna kaishunate khanduna leibani haina lawi mapi mapa oiba singna apamba khangna thabak tawgadabani akanba EHOU changsande haiduna tasin usanadana leithokpa yaroi mahiroi khunai amadi leibak miyamsu iramda masibu kananaba hotnabada punna amata oina lepnaba sem saduna leishi haiki School anida pangthokiba campaign aduda Yumnam Huidrom Higher Secondary School gi principal Yumnam Joy Uchiwa High School gi headmistress TH Jibalata AMSU gi Organization Secretary Huidrom Punsiba AMSU gi Thomi Singh Amadi Mahiroi Kayasu Saruk Yaki